Jiribam ngarang bom Langsinduna dukan kaya Amang ata Thokhankhiba thouong adubu Yaningdaba Phongdoktuna ngasi Borobekra gi Lamlong Keithel ngasi meeyam Wakat Meepham Chathakhre Jiribam gi CSO amasong mayra pabiluf kaya na saruk yaduna pangtokkiba Wakat Meepham aduda meeyam marakta bom pokai hanba yaningde mioi bagi punsibu karishu laitana khanba yaningde we want justice Jiribam gi tangdu laitaba thugai bikano bom langsinbada chenaba sing fagatuna logi cherak piyo amade Amang ata thokraba polam singi compensation lenga pigadabane haiba khola kaya lauke Wakat Meepham aduga mari lainana juri apunba khunai chawkatlo JAKCL ge Vice President Nabachandra hai Jiribam dagi kilometer kuntragani thoirom lapna leiba lamtai khunauda nongmai amasong bomna attack torokpa asida miyam leiba ngamdare haukiba June ani dasu haubam mani kumar gi dukan da attack torom kibani adubo Jiribam police ki SP yauna peace committee na punna famina duna amukhana asigumba thaudok thogalaroi haina thajaba pirakhrabani adubu laibak thibadi ngarang amok lamtai khunaugi haubam mani kumar gi dukan mari ase bom langsinduna thugairamba asina maram oiraga kari numita kanagi yumda nongmai bom kapsilakani haiba ngamdana leiri hainaso mahana makha takhe